ꯇꯥꯕꯤꯔꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 81 ꯁꯝꯕꯜ ꯈꯥꯅꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ रामनाथ कोविंदना लेबाग असिगे ख्वाइदगी लेमजनिंगाई ओइरबा मनासिंगी मनुंगदा अमा ओइरिबा पद्मश्री मना असि पिरकपदा फुटबॉलर ओ बेमबेमना नुंगाइबा फोंदोखरे अमदे गो टू विलेज टू असि इम्फाल ईस्ट की तखेलदा पांगथोक्तुना मफमदुगी मियामदा कानबा कया फंगहनख्रे हाइना इम्फाल ईस्ट की डेप्यूटी कमिश्नर KH डायनाना फोंदोखरे मियामना गवर्नमेंट पीबा कोविड-19 की SOP सिंह निंगथिना गांगना चतुना चथोप मतमदा मास्क पीबा सैनिटाइजर सिजनबा खुदसा सेंग नतोइना हंबीबा अमसुंग फुट तरुक की डिस्टेंस गांगना चटपा हाइबा चटना कांगलोन सिंह असी तुंगिंदुना कोविड-19 दगी गांगथोंगमिनसे लोइनना चही 19 की मथक्ता लैबा मियोय सिंगना कोविड-19 वैक्सीन सोइदना काथोकपियो PONYTV की नुंगथिल की पाव मिनिंग ताबिरे सिमगो तरामना उंगचरे हौजेक पाव संदोकना पिजरे इंडो म्यांमार ngam संबल खाबगे थबक लेप्तना चथरी चयेतनादुना लैरिबा बॉर्डर पिलर नंबर 81 खानबगे थबक कन्ना चथरे UCM यावना लुप कयाना बॉर्डर फेंसिंग मखाताना खाबा लेपनबा हाइखिबा लैरबसु मसिगी ओनतैनबदा मखाताना थबक अदुमक पाइखटपदी लेप्त्रे चही असिगी हौखिबा अगस्त 19 यूनाइटेड कमिटी मणिपुर UCM की प्रेसिडेंट जॉय चंद्रा कोंथौजमना लुचिंगबा टीम अमना इंडो म्यांमार बॉर्डर मनाकी क्वाथा खुनौदा मतम कयागी ममांगदगी चयेनदुना लाखिबा बॉर्डर पिलर नंबर 81 असि येंगसिनबगे खोंगचट अमा पांगथोके बॉर्डर रोड टास्क फोर्स BRTF ना बॉर्डर पिलर 81 असिदगी किलोमीटर खरा चटलगा इनौनौना बॉर्डर फेंसिंग तौननबगे थबक चथरंबा थिंगनरकबा लेख्रे UCM ना फेंसिंग असी खाबा लेप्त्रबदी मणिपुर मियामगी जून 19 दगी हेनबा साथीबा अचौबा इहौ लाकनी हाइना फोंदोखेबनी ngамखै संबल खाबा थिंगबदी लाइरदना BRTF की लेवरर कयाना फेंसिंग तौननबा योट कया युंगबगी थबक चथरमले फेंसिंग तौननबा योट युंगबगी थबक असी क्वाथा खुनौदा लैरिबा चयेनरिबा बॉर्डर पिलर नंबर 81 दा अयाम्बा लोइसिलमले किलोमीटर 1 अमा रोमदा ngaisilakle मसीदा बॉर्डर पिलर नंबर 81 फेंसिंग तौननबा डोजर सिजनदुना लैबाक तेंबगी थबकसु पाइखटले हाइरे मणिपुर की लम इंची अमा फावबा मांगबा यारोय हाइना लावबा लैरबसु फेंसिंग असिना मरम ओइदुना मणिपुर की लम मांगबगे फिबम लैरबरा हाइबगे अचौबा वहंग अमा ओइरे प्रेसिडेंट रामनाथ कोविंदना लेबाग असिगे ख्वाइदगी लेमजनिंगाई ओइरबा मनासिंगी मनुंगदा अमा ओइरिबा पद्मश्री मना असि पिरकपदा फुटबॉलर ओ बेमबेमना नुंगाइबा फोंदोखरे नुपी फुटबॉलर दा इंडिया की ओइना पद्मश्री फंगबा अहानबा ओइरिबा बेमबेमना पाउमीगा उन्नबा अमदा हाइख्रे साना खोटनबगे लमदा लैदुना लेबाकी दमक तौजखिबा थबक कयाबु सखंगबीबा ओइना गवर्नमेंटना इकाइखुमनबिरकपसि होटनजबगी माइपाकपा अमनी हाइना खंजे मना असी लौरक्तुना मणिपुरबु सक्ताकपा ngambasisu laibak yamna faba amani haina mahakna phongdokre
president na so ma anirak arjuni wan matam da so thagal ei aduga Padma Shri matam da so mai taw da mana phare congratulation makatan hono yam phai ka ko daga ko sok tana daw bi mi aduga ai inaw nu pi ga challe ado ko inaw nu pi se ko ma so ai so ko ki traditional ke dress set mana chele da man inaw pi ma pa da mun na yenga na your dress is very nice ka na ran ko do mi ga ko bi ga thamsa ka to ma ga yam na ge ko Manipur gi sele ba dress ya tai chiga top top pani na to mana haibi ba motivation ga pi ba chana barom digi dai do ga mara ai naw pi de yenga to mana hai ba yam na samba mo mi khudi mak si yam friendly mo wari cha bi ba sigum ba si ena Padma Shri phanga matung da Pradhan Mantri Jung Prime Minister ga sumana ga sana ja ba je ai je koi sak khang pi re ko ne sana ru ba si ngori khang pi re ha ba gi yam nu ma ba je Padma Shri phanga matung da imon da knowledge le jare Go to village to asi Imphal East ki takhelda pangthoktuna mafamdugi miyamda kanaba kaya phanghankre haina Imphal East ki Deputy Commissioner KH Dainana phongdokre tha asigi tang mapanda Chief Minister N Birena go to village to haudoktuna numit humni chathakiba thoram loisilakpaga mari leinana takhel Youth Welfare Organization playground da pangthokpa paugi mifam amada DC Dainana wafam asi phongdokhibani Lau Ingkholgi Khazana Khongatpada Lupa listing tara taruka chanipan marifu revenue oina fangki loinana tongan ba biva kayagi stall nifu humdoi hangduna CMHT PMJ Haksel Card Singh Weaver Card Education SK Makhada Mahiroi Singhi Lyric comic book sports ki potlam sing uniform social welfare gi makhada old age pension widow pension wheelchair hearing aid na chingbasu yenthoki haina su mahagna phongdokre Tramangada winter do 6 PT digi izaki di Pradhan Mantri Kishan Sinchai Yojana di makhada tool koigi sprinkler na chingba beneficiary mahada pizai then Manipur Startup Planning Department di adi makhada 600 ideal stage ki sanction order digi magi aduma PT aduga revenue stage ta ahan numita Mirangthim Raj Singh da kutsenaki Manipur के जिरीबाम डिस्ट्रिक्ट के निंगथेंबम अमदी असम की कसार डिस्ट्रिक्ट के मनुंग चनबा बखल मितई खुन की अहन ओइरबा मियोय यांखैरोमदा मितई यूथ सोसाइटी MYS जिरीबामना नुमित निनी चुपना कोइना चतुना निंगथमथा चंगलकपगा मरी लेनना फी खुदोल तौख्रे मसीगी मतंगदा MYS की एडवाइजर कैसाम देवराज सिंह ना हाइख्रे MYS असी इंग्लिशिंग अनिगा तरामपन की अक्टोबर थादा निंगथेंबम अमदी बखाल की वखल मानबा मियोय तरा तरे न पुल्लगा सेमखिबा सोसाइटी अमनी MYS लिंखतखिबा चाही मपुंग फारकपगा मरी लेनना खुन अनि असिगी अहन ओइरबा मियोय सिंगदा MYS ना ngamzaba फी सिंह खुदोल तमजबनी MYS की वाइस प्रेसिडेंट Maitham Gautam Singh na haikre ningtham tha changlakpa asida ahan oiraba singda angamba khudol khara tamjabani akoigi society asi hoi 2019 October da linghachagi pani haiba society asi jiribamgi ningthemam haiba khungung amadi Kasar district Assam gi kakhal haiba khungung ani sida laiba isina utrate na pullaga hoi semjagi bani Hojik akoi kumsi sahigi oina society asina akoi ngamjaba mateng am oina mingon ngamjaba mateng am oina ningtham matam changilak buglona koi jahupi amamam khangalaba sonana leita laira halaman sinda haukiba October keno November gi tang 10 amsung 13 da koi society gi member singna jum da chatuna kambal sing jendokre si maitei society na bakhala laiba haloiba odigi kogi imai ben anoiba bible sinda ingam gi pi ampal macham mateng pangboina kudol tamjai haiba asi maitei society na ningma masung bakhala laiba ansuk toina koi ingam gi pi ma injabni Kunaida kathoklaba I haina mingthonba nongmagi oiba blood donation camp ama ngasi Kanglai Park Students Association KSA na sinduna RIMS amadi Jenims ta pangthokre Thoram aduga mari leinana KSA gi General Secretary Johnson na haikre Association asigi tarataruk suba Foundation dega mari leinana ngasi gi blood donation asi pangthokpani
hospital da layengduna lairiba anaba kayana igi awatpa leibadagi awaba kaya thengnariba asida kharadang oirabasu mateng pangnanabagi wakhalonda miyamda kathoklaba haiba thimna ngasigi thauram asi pangthokpani ngasi blood donation dia sinjabagi maruba nungi wakhalonde kuna asida katholaba I habagi wakhalonda sinjabani kuna asida leiba hostan da leiba anaba singi damakta kanglepai sude sesana khada jang ko su igi awaba taraba myam sinda khado su mating pangna mai haduna ngasi blood donation dia blood donation ke masi sinjabani ngasi blood donation dia simbe si program se rims da mi around mi 50 mo aduga jinim sira mi 50 mo sinjab Paugi marak thana atenba break ama lauminasi Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema taubinaba experience lairaba nurse amadi doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damag Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi break matungda taram nokchari makhata ba pau bizari miyamgi fingang lanmi MFL lingkhat khibagi tarataret suba mapokumon inglising aniga kunmathoi August tarahumdoi lakle numit asi inglising amaga chanipan marifu taraga mathoigi Anglo Manipur gi landfamda thawai kat khraba athoba singisu ningsing numit ni haina loop asigi cherol amana fongdokre athoba singi thawaina tamlamba puwari gi khudol asina ngasi fawba aikhoigi ningtam mairi muttana leiribani numit asina lakpada MFL KCP gi Military Affairs Committee MSC gi na kanglaipak amadi Westia gi yawol lanmi sing yawol lop sing amadi laipak miyamda yawol ge pauzel pizari hairi COVID-19 na landarak khibadagi na ngasi fawbada haktheinana amadi nakoinana miyoiba khunaibu kananaba leptana lanthegnariba lamdam sigi doctor sing nursing health worker sing volunteer sing CSO sing intellectual sing media gi ichilinaw sing iraija pumnamakki mafamdasu MSC na tawbimal khangba uchari amadi yawol gi pauzel pizari hairi kumsi sahigi MFL gi mapokumon thauramasi coronavirus ki anisuba ithak lakpasida leipak miyamna aruba fibam kaya mayok nabana amadi party manungda mi punbada athingba leibana mamingtagi oina pangthoklaga toklagani haina cherol aduna palle COVID-19 na matam kuina dagi mahisang sing tingjaluraba matungda laingak na mahisang singi makokthongba singdagi suggestion lauraga mahisang sing November gi tang tara dagi hangdokna naba firep laukhibasi All Manipur Students Union MSUna harauba fawi hairi masida mahiroi amadi mama mapa singna soidana harauba fauramgani haina MSU gi General Secretary Brigramjit Thongamna thadorakpa cherol amana hairi adubu COVID ki laichet asi mapung fana laksinba ngamdribanina mama mapa na macha singbu mahisangda tharakpagi akiba leiriba asi koknanaba nauna hangadauriba mahisang singnasu na mahiroi singi yaifananaba thabak thoram lokhatpiduna amadi leingakna laina asi dagi ngakthokpa ngamnanaba lokhatliba preventive measures sing adu press media gi khuthangda athubada khanghanbiraknanabasu appeal tawri Party tarahumdoi gi apunba body ama oiriba United Front Manipurna sinduna ngarang mifam ama pangthokre mifam aduda ngaikhong khulen mamang lekai dagi front asigi achoba thodang lauriba Bharatiya Rashtrapati Samanta Party gi President veteran politician Thokchom Surjaboro Singh Samata Party Manipur State Committee gi President Haji Ashraf Ali na mayai tangbal lauduna firep kaya laukre loinana kupna khanaraba matungda lakadauriba taranithoi suba Manipur Assembly election da candidate oigadauriba front asigi thabak thoram singda maipunanaba mayok kanakadauriba khodong chadaba sing yengduna
Thokchom Surjaborobu Chairman Oina Haji Ashraf Ali Buna Vice Chairman Amadi Sapam Opendro Singna Co-Convener Oina Hapkre. Handak All India Mixed Martial Arts Federation na Sinduna Bangalore da pangthokiba championship ta gold laurakraba Manipur gi sanaroi mangabu taramna okpagi thoram ama ngasi All Manipur Mixed Martial Arts Association na Sinduna Irabod Rota Laiba Association asigi office ta pangthokre. Hiram asiga mari lainana All Manipur Mixed Martial Arts Association gi President Dr. PTH Premanandana Haikre Germany da pangthokadaba World Championship da India gi selection pangthokpada Manipur gi Mixed Martial Arts sanaroi manga khalakre. Makoi sing adudi Vaini Sufix, Sanchwe Jimek, Fanjobam Niranjan, Beswamitra Mayanglambam amasung Laisram Chorjitni Sanaroi Singh asina lakadoriba championship asida mai paktuna India gi amadi Manipur gi mai puruknanaba yaifa mangolsu pikre. Athletes, students who are interested in the field of combat sports such as mixed martial art, we would request all the state Manipur people to support our athletes because they are coming from different background. They are coming from different districts of Manipur. For example, we have our Jimik and Suffix coming from Senapati district. We have Niranjan coming from Jiribam district and other athletes coming from other areas of the state. So I would request on behalf of our association federation to support and kindly encourage and motivate our Manipur athletes. Ngasi Imphal da Fongba Pauche Singi Maroiba Paukhra Yingminasi. Sangai Express District Tara Hundoigi COVID Vaccination Express CM na Lamthakre Christmas Mamangda Vaccination Loisinsi Chief Minister Solicitor General na Supreme Court ta Governor na Athubada Warep Lauragani LJP gi MLA Karam Shyam BJP da Yaukre NH 37 da Pung Nifu Nipan gi Economic Blockade Hokre Pokna Firm MLA Tarani Thoigi disqualifications Governor na Hayu Order Piba Pamde SC Langthabal Kendra gi MLA Karam Shyam BJP da Yaukre COVID vaccination gi Gari Marfu Lamthakre Jinkham Chingda Lam On Bada Achauba Irang Ama Thokre Huyen Lampao Parliamentary Secretary gi Wathok MLA Singi disqualified Taubagi Wafam Athuba Matamda Governor na Laikhai Taragani Agriculture Education's Lambi Thong Health ta Awonba Purakani Dr. Muktasana Myanmar Singi Matangda High Court ta Wakalakle Tear gas na Panbada Nupi Yauna Nipan Sokle Naharol gi Thaudang Christmas Mamangda COVID vaccinations Chada Chama Kapthoktuna Miyam gi Punsi Kannaba Honasi Chief Minister Indiana Pirakiba opinion gi Matangda Governor na Athubada Wareb Lauragani Haina Supreme Court ta Thazaba Pikre Yetna duna Lairiba Mafamda Lam Onba Yaroi Haina Irang Hokre India da Imung Karotara di Lairabadagi LPG gas connection Toba Ngamdre Hauzik Aroi Bada Maroi Bapau Amukhana Indo Myanmar Ngamkhaida Sambal Khabagi Thabak Leptana Chathari Tayena duna Lairiba border pillar number 81 Sambal Khana Bagi Thabak Kanna Chathari President Ramnath Kovind na Laibak asigi khwaidagi lemjaningai oiraba mana singi manungda ama oiriba Padma Shri mana asi pirakpada footballer o bembem na nungaiba phongdokre amade go to village to asi Imphal East ke takhelda pangthoktuna mifamdugi miyamda Kanaba kaya phanghankre haina Imphal East ki Deputy Commissioner KH Dainana phongdokre PONYTV gi nungthil gi pau mining tabire singbu kainana bayathang nizari